Laita lairabagi khudong chaba lauraga miyoi kharana child trafficking amadi child sexual abuse ki thabak chathaduna laire haina social welfare ki joint director Banti Konthaujamna phongdorakli ngasi chingmairong da laiba Tribal Research Institute TRI da Manipur Commission for Protection of Child Rights MCPCR amadi FBX India Surakshana Sinduna pangthokiba nongmagi oiba state level advocacy meeting to effectively address child trafficking and child sexual abuse in Manipur gi thauramda wafamasi Banti Konthaujamna phongdokibani Thauram aduda MCPCR gi chairperson Phurailat Pamani Babu amadi MCPCR gi joint secretary finance working member secretary Regina Hongrena athoiba mithunglen oina sarukyaki Banti Konthaujamna makha taraduna India da lairiba state sing asigi manungda Manipur na human trafficking gi chang yamna wangna lairi maru oina laita lairaba imungi miyoi singda amuk heli Masidagi ngakthokna balengakna chatna kanglon kaya ama semlabasu chatna ba yadaba kaya marum amasu yauri masigi manungda haidoktana thamba amadi haidokpa yadaba child trafficking loinana child sexual abuse kaya su leitaba nate child trafficking amadi child sexual abuse asi thengnasi hairabadi lengaki leiriba department sing amadi lam asida thabak tawriba miyoi singna amata oina thabak tawminaba mathau tai haiki Manipur am sakali G20 meeting tawdana Miss India, Miss World, matang koite taw leire. Yamna ayang wakano da say tara kun national kun getung masak kanina. Kanari ba Manipur da. Sumba child trafficking marumda akoy na di mayam di khandwa child sexual abuse mo may sum English karigina. Akoy ki one stop center women helpline child line mayam lay tamo padana tawi DCP unit padana lay FXP India yang padana tawi. But why? We just had a small discussion with chairperson and members of MCPCR. There is something lacking, some gap there at the ground level. We used to have a lot of this kind of discussion or what we say workshop or consultation at state level. But it seems to be there's something is missing in the grassroots level. How to fix it? National Yogasana Championship 2022-2023 da sarukyarugadaba Manipur gi sanaroi sing ngasi Imphal thadokre Championship asi Puducherry Amateur Yoga and Sports Association Puducherry na sinduna tongan ba category gi oina December 13 tagi 19 fauba Puducherry gi Rajiv Gandhi Indoor Stadium da pangthokadabani Bahujana Sahitya Academy National Committee of India Manipur State na tongan balam singda thoidok hentok na singthaningai oiba thabak thoram sing tauba miyoi singda BSA National Award sing lanthokre Manipur Press Club da pangthokiba award presentation cum felicitation ceremony thauramda Imphal West Jilla Parishad ki Upa Adhyaksha L Bobby Devi Bahujana Sahitya Academy National Committee of India Manipur State President Panjawam Lanajit KM Blooming Higher Secondary School ki MD Dr. Roman Kumar Chingba na athoiba mitunglen oina sarukyaki BSA National Award 2022 lanthokraba sing adudi Best Service Society National Award Longjam Somendro Dr. Radha Krishna Best Teacher National Award Moirangthem Romeo Singh Kalaratna National Award Longjam Naran Singh Best Excellence National Award Gunabati Adhikari Mayum Dr. Babu Raghivan Ram National Award Ranavir Chungkham Women Leadership National Award Kaisham Kananbala Devi Sevaratna National Award Chanam Nabachandra Maitai Best Entrepreneur National Award Karam Ashini Kanta Natyaratna National Award Khetri Mayum Memdon Devi Loinana Manipur gi oina BSA National Award 2022 Fankraba Award Kungani Thoidasu Felicitation Tauki Thauramga mari leinana BSA Manipur State President na haikibada BSA gi oina handak pangthokliba sina Manipur gi oina di ahan bani aikoi mioi bana hingligai matamda leibak miyam gi damakta karigumba kharadang oirabasu kana ba thabak taunana ba hotnaga bani amana tawbada amana thanada bagi wakhalon thadoktuna aikoi punna amata oina thabak tawmina ba matam yaure BSA na miyam gi damakta su hotna ba ya ba hotna kigani masidasu leibak miyam na saugat pigani haibagi thajaba thamli haina phongdorakhi
Khwairaman Kaithel ki temporary market set ki potfam famfam ki wahauda Kaithel fambi sing irang hokre police ka chawna mungna khre nupi taruk lai kan khre thodoga sing asi numit yungba matungda temporary market set ta Kaithel family bi ima ibel sing Imphal Municipal Corporation Office tamna lakhibada police na makhoibu Rup Mahal Teng ki BT Road machinda thatpadagi handuna All Assembly Road romda amuk lakhi Kaithel fambi sing adu police na All Assembly mafam da thattuna makhata na chalhan khide khoisauna rabi Kaithel fambi sing aduga police ka mukna khi Kaithel fambi sing adu takhaina na bohna bada KFC Granada haibadi Moroki spray season aduna tankhai khi thodok asida nupi taruka he na mithupa amadi wan thaba yawbadagi Rims Hospital da pukhatuna laikana khre Ngasi ayuk pung taret lom taba matamda Imphal East District ki Porompat Police Station ki manung chanba Telipati da UG ni chingnaba singna remote control IED ama thamlamle mafam aduda bom ni chingnaba potsak ama leire haiba pau ama Imphal East District Police na fangbadagi khudakta changsin baga loinana mafam adu cordon tawduna thamki hairi State Police ki bomb detection and disposal squad ki team na IED adu ayuki pung taraga minute tarada asoy angam yawdana lauthoki aduga ayuki pung tarama thoiga minute kuntare taba matamda Imphal East ki Nongmaijing Ching range ta puraga pokhai hanki hairi bomb expert ki matung ina ngasi Telepati da thanamliba IED adu remote control ni kg mari lumi silver pot amada semba IED adugi manungda circuit board ama electric detonator ama TNT slab ahum kg ama lumba RDX 129 volt battery amasung splinter oina buldu plus nails yawram ki hairi Ningsing bayabadi matam kharagi mamangda su Telepati da bom pokai hanbagi thodok anirak laikhrabani ngasi gi thodok asiga mari lenana Porompat Police Station na case ama lokhat khre Dr. L. Ranjit Singh Rims ki director in charge oina appoint tawkhiba order adu ngarang Manipur High Court na kalthat khre High Court na pikhiba rai aduna Dr. K. Ranjit ki appointment adu Rims Imphal gi Rules and Regulation gi Rule number 12 clause 1 khongaw na bagaloinana niyam yaudana khankibani hairi Dr. Hemam Priyashakhi Devi na court asida Dr. L. Ranjit Singh bu Rims ki director in charge oina hapkhiba order adu ki mayok ta thagalakpa petition amada singnaраklaba matungda High Court ki rai adu pikhibani panba yabadi haukiba October gi tang 12 da Government of India Ministry of Health and Family Welfare gi Under Secretary na thokiba order amagi matung inna respondent oriba Dr. L. Ranjit asi Rims ki regular director ama hapri fauba tha taruk additional charge oina director gi pham asi punana bakhangan ki loinana petitioner oriba Dr. Hemam Priyashakhi bu director gi regular appointment tawdri fauba Rims ki director oina makhatana adumak lehanana ba official respondent singda direction pinana basu khangan ki hairi Niti Aayog ki Atal Innovation Mission AIM na Atal Tinkering Lab program ki makhada ATL Marathon 2022-2023 gi application ngasi degi thaba haukhre ATL Marathon asi lebak asigi naha oiriba innovator singidamak National Level Innovation Challenge amani Challenge asida working prototype natraga minimum viable product MVP gi khuthangda furip ki chayet nabalaiba singkaramna kokhangani haibagi anauba poram puthokpagi changdamnaba amani
Marathon asigi mamangda pangthokiba edition da innovation lising taret puthokpagi manungda makok takhiba chahum yankhai bu India gi maming leiraba company sing da internship tawhanbagi khudong chaba fangankiba ga loinana Atal Innovation Mission AIM na prize amadi certificate sing su khusinaki Chaliba chahi asida pangthokadoriba marathon asi hena pangthok chakthokadori edition asigi theme na India's G20 presidency haibasini G20 mifam India da pangthok panamaram oiraga malem gi thakta thengnariba chayet naba singbu karamna kokhangadagi haibagi matang de AIM na problem statement design tauri ATL marathon gi khongthang asi leibak asigi innovator naha singna leibak asigi khaknatana malem pumbagi chayet naba lairiba sing kokhanabagi pandamdani Rajya Sabha की MP Sana Jaubal Sembana Loktak Pat Amadi Kebulam Jau National Park Yokhatuna Thamdana ba Parliament ta pukhatkre MP Sana Jaubal Sembana ngarang fam kiba Parliament mifam da wafam asi pukhatladuna hai Loktak Hydro Project Amadi Ithai Dam gi kanaba wafam kaya leirabasu masigi ona tainabada mangjaba kaya su leiri haibasi nathaiba yaroidaba amani Loktak Hydro Project ki beneficiary oiriba state singasi Manipur Nagaland Assam amadi Mizoram ne haibasi achumani Megawatt 105 power generation gi manungda Manipur gi oina megawatt 35 khaktamak sijidaduna lakli adubu lemhauriba megawatt 70 aduna yumthang nariba state singda yonthokli Loktak Hydro Project amadi Ithai Dam gi mangjabasing adudi lau singu yaba lehau chenba lam hectare lising marfuhum doi chamri yankhairom ising thumjinduna Mangduna leiri akoi bada khundari ba miyam gi senmitlon punsi mahing amadi nat ta sokhalli Loktak Pat ki akoi ba gi fifam da ikhang khangau dana chauna honglakli Loktak Pat asi nongmu nongmagi thenjilakli Kaibulam Jau National Park ki ecosystem amadi akoi ba gi fifam da su yamna chauna sokhalli Malem gi oina amata ngairaba floating park asi sangai gi haurakfamni tanglaba sa makhal amadi Manipur gi state animal su oiriba sangai asi park asi khakta da phangli Haujikti sangai gi masing asi chaniya khaidagi hanthare amadi mangkiba yabagi fivamda leire hiram sing asi da yenglaga sangai kannabagi damak Loktak Pat amadi Kaibulam Jau National Park yokhatuna thamdana ba lokhatpa yaba thabak thauram khudikmak lokhatpiu haina MP na house ki khutangda India lengakta taksimki 83,450 hectares of arable fertile lands have been affected and submerged underwater. Number 2, socio-economic and cultural life of the surrounding people have been affected. Number 3, sir, environment of Loktak Lake has abruptly changed. Loktak Lake is one of the largest freshwater lakes in the country. Now, sir, the lake is shallowing day by day. And number 4, ecosystem and environment of Kaibulam Jau National Park have also been affecting badly. This park is the only floating park in the world and home of Shanghai brown antler deer. This Shanghai, the rarest species of its kind, and the state animals of Manipur is found only in this park. Now the number of Shanghai is reducing below 250 and becoming endangered species. Sir, considering these alarming situations, I therefore request the Government of India through this House to take up all possible steps for the conservation of Loktak Lake and Kaibulam Jau National Park, especially for Shanghai, to save in the interest of the nation. Bangladesh ki mitai gi fibam nongma nongma gi fagalak to na mahausa gi aseng masaktam uba fangliba si Bangladesh na sana mahi lining kangkhalak panani haina Manipur film gi saknai raba filmmaker Osi Maira na phongtokre wafa basi Bangladesh ki Manglobi bazar gi Daya paton da leiba lining thosana mahi laising da hairangoi pambi thabagi akhanaba thoram amada phongdokhibani Laifam asigi akoi babu luna nana thamdana balam tu sengbagi thoram pangthokpaga loinana upal kaya su thakhi Salai punsi fam Bangladesh na sinduna pangthokiba hairangoi thabagi thoram asi maru oina Laifam asida sana mahi lining ka sagonari ba hairangoi pambi hawhandaba yade haibasini Mamang chahidasu Manipur gi saknai raba lining loi chana lukoina su hairangoi pambi tharam kibani Hairangoi thabagi thoram asida filmmaker Osi Maira Salai Punsifam Bangladesh ki secretary Ashok Nomaithem Bangladesh ki mitai isai saisakpa konthaujam Brojokishore pung yeiba konthaujam Chaurajit na chingba saknai raba mioi kaya ga loinana Salai Punsifam ki lining loi kaya su saruk yakhi
सनामही लाइनिंग से कोई हैरान कोई पांबी अमा आई हलमन सिंगा बांग्लादेश ते लेमिनरीबा हलमन सिंग लोनना थाजरीबे से आई पान निंगजबा आई पान लाचबा सनामही लाइनिंग से बांग्लादेश दे हेना मपान मउ फरसनु सनामही लाइनिंग सिबै न चटप फंगजरुबा आई पान सनामही लाइनिंग बु थमोय चेन लाटपीबसिना आइन बांग्लादेश के लेमाय दे खोंगदारपनी अदना मरु ओइना आई नुसिजरबा इताउसिंग हलमन सिंग आई पा सकलबा पुनमक सिगलोनना थाबसे मतम पुनमक होनबियु हाइदना बांग्लादेश की सिनाउसिंग द नोलचरी हौखिबा पुंग कुनमरीदा इंडिया दा नौना मियोय चामगा तरानिथोय कोविड पॉजिटिव ओइरे लेना असिना मरम ओइरगा लैखिदबा मिगी मसिंग अहुमनी फगलकपगी चांग चादा 49.10 सुइनो ओइरी अपुनबा कन्फर्म केसना कोती मरी लाख 93,963 चाबगा 49 यौख्रे एक्टिव केसना 3,943 दा हंथरकले लेना असिना मरम ओइरगा लैखिदबा मिगी मसिंग लाख 5,19,793 नी लेना असिदगी नाबा फदु डिस्चार्ज तौखिबा मिगी मसिंगना कोटी मरी लाख 94,092 शुक्न 132 नी लेना असिदगी गाक्थोकनबा वैक्सीन कापथोखिबा अपुनबा मिगी मसिंगना कोटी चनी कुन हेन्ट्री मालेमगी ओइना कोविड लाइचना ख्वाइदगी हेना सोखलबा लेबाकसिंगी मनुंगदा यूएसए ना अहानबा इंडिया ना अनिशुबदा अमदि फ्रांस ना ओमशुबदा लैरी अवांग नोंगपुक स्टेट की ओइना असम ना अहानबा मिजोरम ना अनिशुबा अमदि मणिपुर ना ओमशुबदा लैरी।